Nupa masa mamangkri mayang Imphal sabung company maya laikai class 7 kariba asem lamngan ba mai si tarahum da apoko asem prem kumar asip mamang thagi kun yum dagi thokibadi hanjilaktri haina social welfare association SWA gi secretary nu khuyek pidon thadorak pachirol amna phongdorakli siol sina hai mangraba nupa masa thibi ya thire amasum hangba ya ba mafam da hangle dubo haujik phau ma ki khungul li bangam dana lairi mana thokibada sky blue masu gi khudang kap fruit amaliki dark blue masu gi hapen ama sikhi amuba masu gi crop sandal ama tongki hairibi nupa masa si kana gumna thina bi tarabadi mama mapa na tagra marak na koda police station na pau bi na tragana shinna bi anga shibu thiwi miyam na mating pang bi wadi numai kap na raba matung criminal hum phari Uttar Pradesh ki Sultanpur district thoki banoi kam na bagi thaudu amagi matung criminal hum phari haina police na phongdokre pharaba criminal singu gi manung da ajai mona ko ba madi mi hat pa huran ba masum lut tawba mari leinaba class case yankhai senaba henmel senaba mi sakni haina makhoi na phongdorkle hadi lok ta tasin bada ahum sire ani sokli Punjab ki Hoshiarpur district ngarang ambulance ama aruba lok ama da tasin bada gi mi ahum sikhi baga loinan atopa ani na sokli haina police na phongdokre police officer lamana phongdok gi matung na thaudo du ngara angan bada Hoshiarpur district ki Monogol manakta Hoshiarpur Dharmasala national highway da thoki bane hadi satok chasin tawba yari haina lana wahan tok pi rodabani so suspension of operation sahi ama matam sangdokhi badura national highway number 2 amuhana hangdokpa do maite amasung kuki jok area da athingba yaudana satok chasin tawba yari haina lana wahan tok pi rodabani haina agreement adu bu sign tawki ba kuki jogi group ani UPF amasung KN ona phongdokre hadi Shu sangdokta na bi state assembly na lauki bu warep center na mawa loidri India lenga na center amasum state command lainaba federalism structure punamuk thugairi MMTU nga ki oijo oithak thiduna power politics sanaduna lairiba miyagi mihut sing social boycott tafon thokli Manipur thugai na lana hori bu kuki lalhawu sing gi su makhata na sangdokta na Manipur assembly na lauki bu warep India lenga na mawa lobitri masigi mathakta state assembly na logi wangbada ST list yaushaliba any kuki tribe haibo he si lauthona ba laukiba warep adubu su masa khangbidri India lenga na center amasum state ka lainaba federalism gi structure punamuk thugairi haina mitai maitai tribe union MMTU youth wing gi convener Haojik Surjana phongdokri ngasi Manipur press kapta paumi sing unaba man Haojik Surjana makhata na hai asigumba miyam ki mihut miyam gi lenga ama leibi gi wanthok ikai khumnaba leitraba matam asida popular government ama siam natraga na miyam gi mihut oina leirubu gi kana pleitri asiguma leiba ki luraba matam asida miyamga samnadraba miyamgi mihut ni hairi lusing busing asi miyamna matam pumbi oina social boycott ta phum thoktribra handak su extend tawigi inariba agreement asi manung mapa naiba lebak thuwaina sa thariba kuki singi misangda lep laga India lenga na sa thabe agreement ni asiguma su agreement asi kari no haiba wakal khantadana miyamgi mihut politician ni haijaba kharana India lenga na sanaba madi mapu nimga saduna masiu asum khongthang ni haiduna phongdorakpa ikai ngai ni Manipur assembly gi warep haibasi constitution ki article 122 gi matung ina supreme court na phawba khuthingjinba kakthapa yadi Manipur assembly na koki lalaubi singa sathariba su asi ground rule amata ngaktri haiduna kumja english ngani ga kunga mari gi February da phamkiba assembly session da warep lograbane Myanmar rom digi sangsilakpa mitop seng any kuki tribe haiba tam ama sejina duna ST list sanpham thokti haiduna Manipur lenga na english ngani ga tarakani pan amasum english ngani ga kungu homnoida laukibu warep adu busu India lenga na ikai khumnabi balaitri nauna inakiba agreement asida any kuki tribe ki representative D Gamlal bu recognize tawduna sign tawba sri yaholi nauna sign tawnari bi agreement sige matung ina kuki lalhawu singna separate administration taloi khulai thadokani hingsa tawroi national highway sing hangdoktuna mitei sing satok sin jahangani haibasi oiroidaba namthakni masidi hingsa bina sari sonmani India gi home minister na me taraga mapanda mitop khandoktuna deport tawgadabani haikibatugi ona tainabada mitop singbu kankhatuna thambagi manung mapa naiba thauchiladuni mangna hai Manipur miyam gi mihuni haidana leiriba mihut singa si leba sigi leiriba arubu issue amadi masigi thaudang sing khangthre oija oithak ngha ki masagi kanaba thiba mi khomjilaga ngha ki power politics tawraga leiri lamda masigi yelhomi oiriba mitai singbu ST list salanduna constitutional safeguard ama phangna bo khona bagi thabakta mai onsin baliti
ꯌꯦꯂꯣꯃꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯇꯨꯡꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗ꯭ꯔꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯃꯤꯇꯣꯞ ꯂꯥꯛ ꯀꯌꯥ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤ ꯈꯪꯗꯣꯛꯇꯨꯅ ꯗꯤꯄꯣꯔꯠ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤ ꯈꯣꯝꯖꯤꯜꯂꯒ ꯚꯣꯇꯔ ꯂꯤꯁꯇ ꯍꯥꯞꯆꯤꯜꯂꯒ ꯚꯣꯠ ꯕꯦꯡꯀꯤ ꯔꯥꯖꯅꯤꯇꯤ ꯇꯧꯗꯨꯅ ꯂꯩꯔꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯑꯁꯤꯅ ꯃꯨꯁꯤꯜꯂꯛꯂꯕ ꯐꯨꯔꯨꯞ ꯃꯆꯥ ꯑꯁꯤ ꯀꯟꯅꯅꯕꯒꯤ ꯈꯣꯡꯊꯥꯡꯗꯤ ꯑꯃꯠꯇ ꯄꯥꯏꯈꯠꯇ꯭ꯔꯤ ꯐꯪꯁꯟꯗ ꯃꯤꯗꯤꯌꯥꯗ ꯃꯤꯇꯩꯅ ꯊꯧꯅꯥ ꯐꯔꯝꯃꯤ ꯆꯍꯤ ꯂꯤꯁꯤꯡ ꯑꯅꯤ ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯎꯗꯨꯅ ꯉꯥꯡꯗꯨꯅ ꯂꯩꯔꯤ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯇ꯭ꯔꯥꯏꯕ ꯈꯨꯗꯤꯡꯃꯛ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯦꯁ ꯇꯤ ꯂꯤꯁꯇ ꯆꯟꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯁꯦꯐꯒꯥꯔꯗ ꯄꯤꯈ꯭ꯔꯦ 1951ꯗ ꯑꯦꯁ ꯇꯤ ꯂꯤꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯦꯁ ꯇꯤ ꯂꯤꯁꯇ ꯆꯟꯐꯝ ꯊꯣꯛꯄ ꯃꯤꯇꯩꯅ ꯑꯦꯁ ꯇꯤ ꯂꯤꯁꯇ ꯌꯧꯍꯟꯕ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯑꯁꯥꯝ ꯁꯤꯛꯀꯤꯝ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯇ꯭ꯔꯥꯏꯕ ꯃꯆꯥ ꯀꯌꯥꯕꯨ ꯑꯦꯁ ꯇꯤ ꯂꯤꯁꯇ ꯆꯜꯍꯟꯕꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯗꯤ ꯃꯤꯇꯩ ꯑꯦꯁ ꯇꯤ ꯂꯤꯁꯇ ꯆꯟꯕꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯝꯅꯗꯕ ꯋꯥꯀꯥꯏ ꯀꯌꯥ ꯉꯥꯡꯗꯨꯅ ꯂꯩꯔꯤ ꯃꯤꯌꯥꯝꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯗ꯭ꯔꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯕ ꯉꯛ ꯅꯣꯟꯗꯨꯅ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯑꯅꯧꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯛꯂꯕꯁꯨ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯃꯤꯌꯥꯝꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗꯤ ꯀꯣꯛꯀꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯈꯤ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯅꯧꯅ ꯁꯨ ꯁꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯀꯨꯀꯤꯒꯤ ꯃꯐꯝꯁꯤꯡꯗ ꯃꯤꯇꯩ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄ ꯂꯥꯜ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯁꯤꯟ ꯀꯨꯀꯤꯖꯧ ꯅꯥꯔꯀꯣ ꯇꯤꯑꯣꯔꯤꯁꯁꯤꯡꯅ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯑꯇꯝꯅꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯏꯪ ꯇꯞꯄꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯀꯨꯀꯤꯖꯧ ꯒ꯭ꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯞꯇꯦꯝꯕꯔ 4ꯗ ꯇ꯭ꯔꯥꯏꯄꯇꯥꯏꯠ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯇꯧꯈ꯭ꯔꯦ ꯇ꯭ꯔꯥꯏꯄꯇꯥꯏꯠ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯍꯤꯔꯝꯁꯤꯡꯗꯤ ꯁꯦꯞꯇꯦꯝꯕꯔ 4 ꯏꯪ 2015ꯗꯒꯤ ꯁꯨ ꯆꯍꯤ ꯑꯃ ꯁꯥꯡꯗꯣꯛꯄ ꯖꯣꯏꯟꯠ ꯃꯣꯅꯤꯇꯔꯤꯡ ꯒ꯭ꯔꯨꯞ ꯑꯃꯅ ꯌꯦꯡꯁꯤꯟꯕ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯄ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯒꯤ ꯃꯁꯤꯡ ꯍꯟꯊꯍꯟꯕ ꯏꯔꯥꯡ ꯊꯣꯛꯄ ꯌꯥꯕ ꯃꯐꯝꯗꯒꯤ ꯀꯦꯝꯞ 8 ꯍꯣꯡꯗꯣꯛꯄ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯃꯔꯤ ꯊꯝꯕ ꯌꯥꯗꯕ ꯈꯨꯠꯂꯥꯏꯁꯤꯡ CRPF BSFꯀꯤ ꯀꯦꯝꯞꯁꯤꯡꯗ ꯊꯝꯕ ꯐꯣꯔꯦꯅꯔꯁꯤꯡ ꯈꯪꯗꯣꯛꯅꯕ ꯀꯦꯗꯔꯁꯤꯡ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯕ ꯁꯦꯀꯨꯔꯤꯇꯤ ꯑꯃꯗꯤ ꯃꯤꯆꯝꯁꯤꯡꯗꯤ ꯑꯦꯇꯦꯛ ꯆꯠꯊꯗꯕ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯃꯤ ꯐꯥꯕ ꯌꯥꯗꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯄꯊꯥꯞ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯀꯥꯡꯂꯣꯟ ꯀꯥꯏꯗ꯭ꯔꯕꯗꯤ KNOUPK ꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯌꯥꯎꯔꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯀꯨꯀꯤꯖꯧ ꯒ꯭ꯔꯨꯞꯀꯤ ꯃꯔꯛꯇ ꯅꯧꯅ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯌꯥꯅꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯄ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯑꯊꯤꯡꯕ ꯂꯧꯊꯣꯛꯇꯨꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤꯡ ꯌꯥꯅꯕ ꯄꯨꯔꯛꯈꯤꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯁꯨ ꯍꯟꯗꯣꯛꯀꯗꯕꯅꯤ ꯁꯨ ꯁꯪꯗꯣꯛꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯤꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯨꯀꯤꯒꯤ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯄ꯭ꯔꯦꯁ ꯊꯣꯛꯄ ꯆꯤꯔꯣꯜꯗ ꯍꯥꯏꯔꯤꯕꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯆꯍꯤ ꯑꯃ ꯁꯥꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯍꯥꯡꯗꯣꯛꯄ ꯌꯥꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯐ꯭री ꯃꯨꯚꯃꯦꯟꯠ ꯍꯥꯡꯗꯣꯛꯄ ꯌꯥꯔꯦ ꯍꯥꯏꯔꯤꯕꯁꯤ ꯅꯀꯜ ꯅꯥꯃꯇꯤꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯣꯏꯕꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯨꯀꯤꯖꯧ ꯇꯦꯔꯤꯇꯣꯔꯤꯗ ꯃꯤꯇꯩ ꯃꯤꯌꯥꯝꯁꯤꯡꯅ ꯐ꯭री ꯃꯨꯚꯃꯦꯟꯠ ꯇꯧꯕ ꯌꯥꯔꯣꯏ ꯂꯣꯏꯅꯅ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜꯅ ꯂꯧꯊꯣꯛꯈꯤꯕ ꯋꯥꯔꯦꯞ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯊꯣꯔꯛꯄ ꯑꯐ-ꯐꯠꯇꯒꯤ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯄꯨꯒꯗꯕꯅꯤ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯄꯨꯒꯗꯕꯅꯤ ꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯅꯠꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯦꯞꯀꯤ ꯋꯥꯌꯦꯠꯀꯤ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯛꯈꯤꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜꯅ ꯂꯥꯎꯊꯣꯛꯈꯤꯕ ꯌꯥꯅꯋꯥꯁꯤꯡ ꯑꯃꯗꯤ ꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯅꯠꯇꯦ ꯍꯥꯏꯕ ꯑꯀꯟꯕ ꯃꯑꯣꯡꯒꯤ ꯁꯤꯡꯅꯕ ꯂꯩꯔꯛꯂꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ VVCC ꯑꯉꯝ ꯇꯥꯅꯕꯒꯤ ꯃꯨꯛꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯏꯔꯥꯡꯒꯤ ꯑꯋꯥꯕ ꯃꯤꯌꯥꯝꯗ ꯃꯥꯌꯣꯛꯅꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯥꯎꯅ ꯆꯤꯡꯅꯕ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔ ꯏꯔꯥꯡꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝꯗ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯃꯤꯇꯩꯒꯤ CSOꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯥꯗꯧ ꯒ꯭ꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯊꯥꯗꯧ ꯂꯤꯇꯔꯦꯆꯔ ꯁꯣꯁꯥꯏꯇꯤ ꯑꯁꯥꯝꯒꯤ ꯆꯤꯌꯔꯃꯦꯟ ꯅ꯭ꯌꯥꯀꯝ ꯖꯣꯝꯍꯥꯎꯕꯨ ꯀꯨꯀꯤꯂꯍꯧꯂꯨꯞ KRAꯅ ꯃꯌꯨꯝꯗꯒꯤ ꯐꯥꯔꯒ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯒꯤ ꯋꯥꯊꯣꯛ ꯑꯁꯤꯁꯨ ꯂꯥꯏꯅ ꯂꯧꯕ ꯌꯥꯗꯕ ꯃꯁꯦꯜꯒꯤ ꯃꯨꯛꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯛꯄ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀꯨꯔꯤꯇꯤꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯀ꯭ꯔꯥꯏꯝ ꯑꯣꯏꯕꯅ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯉꯥꯛꯄꯤꯗꯨꯅ ꯁꯨ ꯁꯥꯡꯗꯣꯛꯇꯨꯅ ꯍꯤꯔꯝ ꯈꯔꯗ ꯌꯥꯅ ꯋꯥꯔꯣꯜ ꯁꯍꯤ ꯇꯧꯅꯈꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯈꯥ ꯇꯥꯅ ꯁꯤꯡꯅꯕꯒꯤ ꯂꯟꯖꯪ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝ ꯃꯈꯥ ꯇꯥꯅ ꯉꯥꯛꯄꯤꯅꯕꯒꯤ ꯋꯥꯔꯦꯞ ꯑꯗꯨꯃꯛ ꯂꯧꯒꯗꯧꯔꯤꯕ꯭ꯔꯥ
नौनसु साइन तौख्रबा मतुंग सेपरेट एडमिनिस्ट्रेशन फंगद्रिबा फावबा नेशनल हाईवेदा फ्री मूवमेंट याखिरोय बफर जोन अदुमक चनखिगनी हाइरिबा लान की मखाक लैरी हाइबनी हाइनसु पाउ सिदा मखा तानसु फोंदोरखलि